ꯃꯤ ꯑꯉꯥꯡꯕ ꯃꯤ ꯕꯤꯆꯥꯒꯤꯗꯤ ꯅꯍꯥꯟꯅ ꯄꯤꯈ꯭ꯔꯦꯅ ꯇꯥꯏ ꯃꯥꯒꯤꯗꯨꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯗꯨꯗ ꯇꯉꯥꯏ ꯐꯗꯅ ꯄꯤꯈꯤꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯩ ꯄꯨꯂꯤꯁꯇꯁꯨ ꯆꯦ ꯊꯥꯈ꯭ꯔꯕꯅꯤ ꯆꯦꯟꯈ꯭ꯔꯤꯕ ꯃꯤꯁꯤꯡꯗꯨ ꯈꯤꯇꯗꯤ ꯐꯥꯕꯤꯌꯨ ꯍꯥꯏꯗꯅ ꯑꯁ ꯆꯦꯟꯈꯤꯕꯁꯤꯡꯗꯣ ꯑꯩꯅ ꯎꯐꯝ ꯊꯣꯛꯇꯦꯅꯦ ꯑꯁꯣꯏ ꯑꯉꯥꯝ ꯄꯨꯝꯅꯃꯛꯇꯨ ꯔꯤꯛꯁ ꯂꯧꯕ ꯉꯝꯃꯅꯤ ꯍꯥꯏꯗꯅ ꯇꯥ ꯆꯥꯎꯕꯅ ꯑꯍꯥꯟꯕ ꯁꯤꯌꯔꯗ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯧꯋꯦ ꯍꯥꯏꯗꯅꯕꯨ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯗꯨꯕꯨ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯄꯤꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯁꯤꯌꯔ 3 ꯌꯥꯎꯕꯕꯨ ꯑꯃꯇꯪꯗꯤ ꯅꯪꯁꯨ ꯍꯥꯟꯅ ꯄꯤꯕ ꯌꯥꯏꯗ ꯏꯆꯦꯒꯤ ꯁꯦꯜꯗꯣ ꯄꯥꯛ ꯐꯪꯗꯧ ꯃꯥꯟꯗꯦ ꯏꯆꯦ ꯊꯧꯕ ꯉꯥꯛ ꯂꯩꯇꯅ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯔꯁꯤ ꯏꯆꯦ ꯏꯇꯩꯃꯣꯏ ꯑꯣꯏꯔꯒꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯑꯗꯨ ꯇꯥꯆꯧꯒꯤ ꯀꯥꯏꯒꯤ ꯃꯔꯨꯞꯇꯨ ꯂꯨꯄꯥ ꯀꯌꯥ ꯇꯥꯕꯅꯣ ꯇꯥꯆꯧ ꯂꯨꯄꯥ ꯂꯥꯛ 10 ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯂꯥꯏꯕꯤꯒꯤ ꯁꯤꯌꯔ 3ꯗꯨꯒꯗꯤ ꯇꯥꯆꯧꯅ ꯐꯨꯒꯠꯇꯣꯏꯁꯦ ꯄꯨꯂꯞꯅ ꯂꯨꯄꯥ ꯂꯥꯛ 50ꯅꯤꯅꯦ ꯇꯥꯆꯧ ꯃꯥꯅꯦ ꯇꯥꯆꯧꯒꯤ ꯄꯤꯌꯣꯟꯒꯤ ꯐꯪꯉꯤꯕ ꯇꯣꯂꯣꯞꯇꯨꯅ ꯁꯦꯜ ꯃꯌꯥꯝꯗꯣ ꯁꯤꯡꯒꯠ ꯉꯝꯃꯣꯏꯗ ꯇꯥꯆꯧ ꯃꯤꯁꯤꯡꯗꯨꯅ ꯍꯨꯜꯂꯛꯇ꯭ꯔꯒꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯩꯅꯣꯅꯦ ꯇꯧꯗꯣꯏꯁꯤꯕꯣ ꯇꯥꯆꯧ ꯃꯤꯁꯤꯡꯗꯨꯗꯤ ꯄꯥꯛ ꯐꯪꯉꯔꯣꯏꯗ ꯑꯗꯨ ꯇꯥꯆꯧ ꯁꯦꯜ ꯁꯤꯡꯗ꯭ꯔꯁꯨ ꯌꯥꯅꯕ ꯄꯣꯂꯤꯁꯤ ꯑꯃ ꯂꯩꯔꯦ ꯇꯥꯆꯧ ꯀꯔꯤ ꯄꯣꯂꯤꯁꯤ ꯏꯆꯦ ꯂꯥꯏꯕꯤꯒꯤ ꯁꯦꯜꯗꯣ ꯂꯨꯄꯥ ꯂꯥꯛ 50 ꯅꯠꯇ꯭ꯔꯣ ꯇꯥꯆꯧ ꯃꯥꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯆꯦ ꯂꯥꯏꯕꯤꯗꯣ ꯇꯥꯆꯧꯅ ꯂꯧꯁꯜꯂ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯗꯅ ꯀꯔꯤꯒꯤ ꯃꯊꯣꯡ ꯆꯥꯗꯕꯅꯣ ꯇꯥꯆꯧ ꯏꯆꯦ ꯂꯥꯏꯕꯤꯗꯣ ꯂꯧꯔꯗꯤ ꯂꯨꯄꯥ ꯂꯥꯛ 50ꯗꯨꯁꯨ ꯁꯤꯡꯉꯔꯣꯏ ꯅꯨꯄꯥ ꯑꯅꯤꯒꯤ ꯁꯦꯟꯐꯝꯗꯨꯁꯨ ꯏꯆꯦꯅ ꯑꯗꯨꯝ ꯁꯤꯡꯈ꯭ꯔꯅꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯅꯨꯄꯤꯅꯦꯃꯤ ꯑꯗꯨꯗꯤ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯤ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤ ꯀꯩꯒꯤꯅꯣ ꯇꯥꯆꯧ ꯄꯥꯈꯪ ꯅꯠꯇ꯭ꯔꯣ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤ ꯀꯣꯛꯇꯨ ꯁꯤꯖꯤꯟꯅꯋꯣ ꯃꯗꯨꯒꯤ ꯀ꯭ꯂꯕ ꯁꯦꯀ꯭ꯔꯦꯇꯔꯤꯗꯣ ꯃꯥ ꯈꯪꯅꯤꯕ ꯑꯃ ꯑꯩꯅ ꯃꯥꯁꯦ ꯂꯦꯝꯅ ꯇꯣꯛꯑꯣꯏꯕ ꯑꯃ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝꯅ ꯇꯝꯂꯝꯕꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯈꯜꯂꯨꯔꯅꯣꯕꯁꯦ ꯃꯌꯥꯝ ꯆꯥ ꯅꯨꯡ ꯕꯣꯔꯥ ꯀꯔꯤ ꯀꯔꯥ ꯇꯥꯆꯧꯕ ꯅꯪꯒꯤ ꯄꯥꯎ ꯑꯃ ꯇꯥꯏꯅ ꯑꯩꯈꯣꯏꯗꯒꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯅ ꯃꯦꯗꯥꯝ ꯔꯦꯁꯇꯨꯔꯦꯟꯗ ꯍꯣꯡꯈꯤꯗꯅ ꯀꯅꯥꯝ ꯄꯥꯎ ꯄꯤꯕ ꯅꯪꯍꯧꯗ꯭ꯔꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯤꯕꯣ ꯃꯔꯨꯞꯇꯣ ꯀꯥꯏꯈꯤꯕꯗꯒꯤ ꯃꯦꯗꯥꯝ ꯍꯣꯏꯅꯗꯤ ꯑꯗꯨꯝ ꯍꯨꯟꯕꯤꯔꯛꯄ ꯑꯇꯩꯗꯤ ꯑꯝꯇ ꯍꯨꯟꯕꯤꯔꯛꯇꯦ ꯂꯣꯏ ꯂꯣꯠꯅꯈ꯭ꯔꯦ ꯅꯨꯄꯤꯗꯨꯒꯤꯗꯤ ꯑꯩꯅ ꯄꯤꯗꯣꯏꯁꯦ ꯂꯨꯄꯥ ꯂꯥꯛ 50 ꯃꯨꯛꯅꯤ ꯑꯗꯨ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯐꯨꯒꯠꯂꯒ ꯄꯤꯗꯣꯏꯅꯣ ꯑꯗꯩꯗꯤ ꯑꯩꯅ ꯀ꯭ꯂꯕꯀꯤ ꯑꯉꯥꯡꯈꯩꯗ ꯂꯨꯄꯥ 10,000-30,000 ꯄꯤꯁꯜꯂꯒ ꯀꯩꯅꯥ ꯊꯣꯛ ꯀꯜꯍꯜꯂꯦ ꯑꯗꯨꯒ ꯊꯣꯛ ꯂꯣꯏꯁꯟꯈ꯭ꯔꯦꯗꯅ ꯑꯗꯨꯗꯤ ꯅꯪ ꯁꯦꯜꯗꯨ ꯂꯣꯏ ꯀꯣꯛꯅꯔꯦ ꯁꯥꯔ ꯑꯗꯨꯝ ꯀꯧꯅꯔꯦ ꯑꯗꯨ ꯃꯥ ꯑꯩꯈꯣꯏ ꯂꯩꯔꯝꯅ ꯁꯦꯟꯗꯨꯁꯨ ꯑꯗꯨꯝ ꯊꯧ ꯉꯝꯗ꯭ꯔꯦꯗꯅ ꯆꯥꯎꯕ ꯅꯪ ꯌꯥꯝ ꯁꯤꯡꯉꯤꯀꯣ ꯑꯁ ꯃꯦꯗꯥꯝ ꯀꯨꯏꯅ ꯌꯨꯝ ꯄꯥꯜꯂꯛꯇꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯗꯨꯅꯤꯗ ꯑꯗꯣ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯆꯥꯁꯦꯒꯦ ꯑꯩꯗꯤ ꯕꯣꯔꯥ ꯆꯥꯅꯤꯀꯣ ꯃꯦꯝꯒꯤꯗꯤ ꯑꯩꯁꯨ ꯌꯥꯏꯌꯦ ꯕꯣꯔꯥꯗꯣ ꯑꯗꯨ ꯁꯦꯟꯕꯨ ꯌꯥꯎꯖꯔꯕꯣ ꯐꯔꯦ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏ ꯀꯣꯡꯖꯔꯗꯕꯅꯤ ꯂꯩꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯩ ꯕꯣꯔꯥ ꯂꯩꯔꯨꯒꯦ